Hi. Net sitting in a highway, I chop up a confirmed to Bungam Dren, net sitting in and I order to Kavani. Do now, this year, Kainogi came out and wow. I get life, nothing love you or quite queen to we are. Battery say battery out there. My saying, I see chop is couldn't shop some bang the land stuff. Wow, hello, hi. Xin nuôi nhiệt thình ngô thình gì vang tai rồi, quỳ đâu ai chỉ 20% cái 20% na, ai khara hai độ cái ngay chỉ yếm thu cái niên chẳng khara cái wari gọi là sara lôi thung na rồi, cái nuôi cái đó đấy, yêu gì mai pak tàu mà lắc rồi, yam na bít tiệc bắt đầu này, wari mayum lấy tiền sa lấy tiền na, thốt bao nhiêu rồi, còn cái sai nó tụi mình lấy đó. I call you Uripok to labor, call you honorable MLA, Gomniki, Yum, Maitan, and Sanghivni at the book. I call you Karhetare. Sakib the Mayor Zakim Nevo, I go talk Matam the day, Kogi, Kogi priest, ye inter talk, do Donito is Yam Wakaltana. Told her a credit and I saw what the photo there. Light Tadilla get the Pertani and I am I won't cut out talk at them. Hoi RK imogi gai tugai bokopa get ka wudu ding sai thagat na re aduga akhoi gi kano gi kebo gi amanga ta kha thokre mai semba kumok la tha dra ga ko aduna hojiti karaman kai chen da ta rang bi mayam to pai den ne hore aduna handa ki yo je ai thajade hebdi group ani tholeba Chang them young song with the kids uniting, home home of Tokoma. I think you the bone counter town of a group of ma. Miamgi, Yosi, Pain, and such in a way don't Taidong of Gitamuk the Tobo Campuma, a seen any talk person I could say. Marks the igni pause loaning devako. Sigma pause the Italian dev. I don't know, I give tongue and white life say I don't find Angus I could hear the 12 life of the must be. Video Takaram, video, the light of no ham Hajala. They quite popular to like the Takum Jim, as in my and I thought the dynasty culture, you know, when we long of a photo, I touch in a public no, ma'am, nobody can idea. A top of Kalki missing now, I could not know good. My days never day daily, they want to long another. What am the Lawung there? I know my building do you hold over the meeting some of the Udo Targati Kadabugi, Torino, Yamalale, Hamby, Amtimalale. They can also lahore. Quite two beam yaw, quite young Sidama, and the Sula Hore, and the more yaw at the Mayam Pacandevo. I don't know, say, made up by Mars in Sipusian Saint of Yava. I don't know what I could give CMG cannot over the Seraibudo. Regeneration Tony Hibagi drama, the Seraibu Kamu to lay a whole I must have seen the required photo of Namaktavan. Now, I say, quit the winning, near Tingago solution for oil. I'll not equally 100k hose a Tazadre. I quit Kalambana, June 18, the Giran Sati, home like a run canba. I quickly link your manadabodo. I did the same, me among the soup there. I get like the dear to have Nika Sukai, I know a commodore camera Tomoga, over the day I did Mang Devo, Aduga, a quite marked up the Manda long over the Marang the Bato would do other two I palms at the Anna. I horen my Yawarka, then I think to a Kedo Kanasi near Tinga, the Upalete go near say, Pumanga, they already talk as in Manga, don't want Tinganena. Adu Ting keep on from see Yahore to go see quite Chatlico. Netsi thing was in a solution for oil. Net put thing grab a compulsory in my desire of me. Net put thing grab a uniting is so to net thing tanganito. Oh, net thing the thing on me, I don't know, my to do or do now, Kogi, Adam Sandopani, like as on Sandopani, go cable TV, Adam Sandopani, Mayam, do have Iho Mokana cable TV, Singing Jimmy cable TV to take them on Hydro Roger, I don't know, there. I don't know, I'm sorry to give so it originated on the Torina. Oh, I don't know, Kogi character near Tinga, so it's compulsory. Government can be of near to think about my arms at home come to know. Tola me go near Taragadi, you hold of the Iva, near Simpai labor.
ꯑꯗꯨꯒ ꯅꯦꯠꯁꯤꯕꯨ ꯊꯤꯡꯈ꯭ꯔꯕꯀꯣ ꯇꯧꯐꯝ ꯈꯪꯗꯅꯀꯣ ꯇꯦꯂꯤꯐꯣꯟ ꯇꯧꯔ ꯇꯧꯕ ꯍꯦꯛꯇ ꯇꯦꯂꯤꯐꯣꯟꯕꯨꯗꯤ ꯊꯤꯡꯉꯣꯏꯗꯅ ꯇꯦꯂꯤꯐꯣꯟꯐꯥꯎ ꯆꯠꯇ꯭ꯔꯗꯤ ꯅꯣꯏ ꯂꯣꯏꯔꯦꯅꯦ ꯑꯗꯣ ꯀꯥꯏꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯅ ꯕꯣꯏꯅꯥꯎ ꯃꯉꯥꯡ ꯑꯩꯁꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯩ ꯗꯨꯀꯥꯟꯗ ꯉꯁꯤꯒꯤ ꯗꯨꯀꯥꯟꯒꯤ ꯍꯤꯁꯥꯞ ꯀꯌꯥ ꯂꯨꯄꯥ 1,000 ꯃꯌꯥꯗꯤ ꯌꯣꯜꯂꯝꯃꯦ ꯑꯩ ꯏꯆꯥꯅꯨꯄꯥꯅ ꯀꯣ ꯌꯥꯝ ꯍꯩꯅꯁꯨ ꯍꯤꯡꯒꯣꯠꯁꯤ ꯌꯣꯜꯂꯝꯃꯤ ꯃꯥꯁꯦ ꯁꯨꯝ ꯗꯨꯀꯥꯟ ꯐꯝꯕ ꯇꯝꯕꯤꯕꯅꯤꯗ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯁꯤ ꯑꯩꯅ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯑꯩ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯐꯨꯕ꯭ꯔꯥ ꯃꯤꯗꯨꯅ ꯐꯨꯕ꯭ꯔꯥ ꯑꯗꯨ ꯀꯣꯏꯅ ꯀꯅꯥꯅ ꯄꯤꯊꯣꯛꯈꯤꯒꯦꯁꯦ ꯂꯣꯏ ꯌꯥꯎꯔꯦ ꯑꯩꯅ ꯉꯥꯡꯕꯒ ꯂꯣꯏ ꯌꯥꯎꯍꯜꯂꯒꯦ ꯁꯦꯀꯦꯟ ꯔꯥꯎꯟꯒ ꯃꯥ ꯅꯦꯁꯅꯦꯜ ꯒꯣꯜ ꯃꯦꯗꯜꯁꯤꯞꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯃꯤꯅ ꯐꯨꯏꯌꯦꯁꯦ ꯑꯃꯗꯨꯗꯤ ꯉꯛꯑꯝꯕꯅꯦꯕꯀꯣ ꯐꯨꯕꯅ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯐꯨꯔꯒ ꯀꯥꯕꯅ ꯃꯉꯣꯟꯗ ꯋꯤꯟꯅꯔ ꯄꯤꯊꯣꯛꯈꯤꯕꯗꯣꯀꯣ ꯉꯛꯑꯝꯕꯅꯦꯕ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯕꯕꯥ ꯑꯃꯗꯨꯗꯤ ꯉꯛꯄ ꯂꯣꯏꯔꯝꯃꯅꯤ ꯐꯨꯕꯅ ꯑꯩꯅ ꯐꯨꯔꯦ ꯐꯥꯔꯁ ꯔꯥꯎꯟ ꯈꯛꯇꯪꯅꯤ ꯃꯥꯅ ꯈꯤꯇꯪ ꯅꯩꯈꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯔꯥꯎꯟꯒ ꯊꯥꯔꯠ ꯔꯥꯎꯟꯒ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯄꯟꯁ ꯐꯖꯅ ꯄꯥꯟꯕꯕꯨ ꯄꯣꯏꯟ ꯑꯩꯉꯣꯟꯗ ꯄꯤꯗꯦ 0ꯒ ꯄꯤꯁꯜꯂꯛꯏ ꯑꯁ ꯐꯩꯔꯦꯡꯒ ꯇꯨꯔꯦꯡꯒ ꯑꯩꯉꯣꯟꯗ ꯇꯩꯅ ꯇꯧꯔꯝꯃꯤꯀꯣꯅ ꯍꯥꯏꯔꯝꯕꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯈꯪꯍꯟꯈ꯭ꯔꯒꯦ ꯊꯤꯡꯒꯅꯨ ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯥꯂꯣꯡ ꯈꯔ ꯇꯧꯁꯤ ꯈꯔꯗꯤ ꯃꯣꯠꯂꯦ ꯃꯕꯥꯒꯤꯁꯦ ꯈꯔꯗꯤ ꯃꯣꯠꯂꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩ ꯂꯥꯏꯐꯇ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯒꯦ ꯉꯁꯤ ꯂꯥꯏꯐ ꯊꯥꯕꯁꯨ ꯊꯤꯡꯉꯤ ꯃꯔꯝꯗꯤ ꯂꯥꯏꯐꯇ ꯃꯣꯏꯒꯤ ꯑꯃꯣꯠ ꯃꯌꯥꯝꯗꯣ ꯂꯣꯏ ꯎꯠꯊꯣꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯏꯐ ꯃꯨꯊꯠꯂꯤꯅ ꯃꯣꯏ ꯊꯤꯡꯉꯤꯅ ꯀꯩꯒꯤꯅꯣꯕꯨ ꯂꯣꯟꯅ ꯁꯥꯟꯅꯕꯅꯦꯕ ꯉꯁꯤ ꯐꯥꯏꯅꯦꯜꯁꯦ ꯑꯗꯨꯅ ꯃꯣꯏ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯈꯤꯕꯅꯦꯕꯀꯣ ꯁꯣꯝꯗ ꯏꯔꯥꯡ ꯂꯩꯔꯛꯄ ꯃꯔꯛꯁꯤꯗ ꯇꯧꯁꯤꯜꯂꯨꯕ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯕꯤꯕꯁꯨ ꯌꯥꯗꯕ ꯒꯕꯔꯅꯔ ꯌꯥꯎꯅꯤ ꯍꯦꯛꯇ ꯍꯥꯏꯖꯜꯂꯤ ꯒꯕꯔꯅꯔ ꯀꯗꯥꯏꯗꯒꯤ ꯒꯕꯔꯅꯔꯅꯣ VIP ꯑꯃꯇꯁꯨ ꯂꯥꯛꯍꯧꯗꯦꯃꯦ ꯑꯗꯨꯝ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯋꯦ ꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯋꯥꯉꯥꯡꯅꯤꯡꯗꯦ ꯀꯣ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯃꯣꯠꯅꯕ ꯀꯥꯡꯕꯨꯅ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯄꯩꯁꯥ ꯄꯥꯝꯕ ꯀꯥꯡꯕꯨ ꯃꯆꯨꯝ ꯆꯥꯕ ꯀꯥꯡꯕꯨꯅ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯑꯦꯅꯤ ꯏꯍꯧ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯔꯣꯏ ꯃꯗꯨꯒꯤ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯔꯦꯗꯤ ꯂꯩꯔꯦ ꯒꯥꯔꯤ ꯑꯅꯥꯟꯕ ꯇꯣꯡꯉꯒ ꯑꯗꯒꯤ ꯃꯥꯜꯍꯟꯕ ꯀꯥꯡꯕꯨꯁꯨ ꯃꯌꯥꯝ ꯆꯠꯂꯦ ꯀꯣ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤꯇꯤꯡꯁꯦ ꯀꯗꯥꯏ ꯂꯩꯒꯦꯅ ꯀꯣꯏꯊꯤ ꯊꯤꯕ ꯀꯥꯡꯕꯨ ꯑꯃ ꯃꯤꯇꯤꯡ ꯊꯨꯒꯥꯏꯒꯗꯒꯤ ꯃꯤꯇꯤꯡꯁꯦ ꯗꯥꯏꯚꯔꯠ ꯇꯧꯒꯗꯒꯤ ꯇꯧꯕ ꯀꯥꯡꯕꯨ ꯑꯃ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯃꯥꯏꯊꯤꯅꯕꯒꯤ ꯃꯆꯥꯛꯇ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯂꯥꯏꯠꯁꯤ ꯄꯨꯈꯠꯂꯛꯇꯕꯩꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯕ ꯂꯥꯏꯠ ꯄꯨꯈꯠꯂꯝꯃꯨ ꯍꯥꯏꯔꯒ ꯑꯩꯁꯦ ꯊꯣꯡꯖꯤꯟ ꯃꯌꯥꯗꯅꯤ ꯇꯧꯔꯤꯁꯤ ꯀꯣ ꯍꯧꯖꯤꯛ ꯆꯨꯔꯨꯞ ꯌꯣꯟꯕꯒꯤ ꯂꯨꯄꯥ 90 ꯄꯥꯏꯔꯤꯁꯤ ꯗꯨꯀꯥꯟꯁꯤ ꯃꯆꯥ ꯑꯃ ꯐꯝꯃꯨꯔꯕꯅꯤꯅꯀꯣ ꯂꯥꯏꯔꯕ ꯑꯩꯅꯤ ꯀꯣ ꯑꯩ ꯅꯣꯡꯃꯇꯪ ꯆꯠꯊꯣꯛꯄꯗ ꯏꯃꯨꯡꯁꯤꯗ ꯑꯍꯣꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯗꯨꯀꯥꯟ ꯐꯝ ꯂꯩꯔꯝꯃꯦ ꯀꯣ ꯕꯕꯥꯅ ꯃꯥꯅ ꯉꯁꯤ ꯌꯣꯟꯕꯁꯤꯡ ꯄꯤꯁꯜꯂꯛꯑꯦ ꯂꯨꯄꯥ 900 1,000 ꯃꯌꯥꯗ ꯌꯣꯜꯂꯝꯃꯦꯀꯣ ꯃꯥꯅ ꯃꯥꯏꯔꯦꯟꯒꯁꯤ ꯁꯨꯛ ꯆꯥꯎꯕꯗꯣ ꯂꯨꯄꯥ 50ꯗꯒ ꯌꯣꯟꯊꯣꯛꯑꯝꯃꯤ ꯄꯣꯠꯅꯤ ꯀꯤꯍꯣꯝꯗꯨꯕꯨꯗꯤ ꯆꯥꯎꯕꯅꯤ ꯑꯗꯣ ꯑꯆꯧꯕ ꯑꯅꯤꯗꯨ ꯂꯨꯄꯥ 70 ꯌꯣꯜꯂꯝꯃꯤ ꯀꯤꯍꯣꯝꯗꯨꯕꯨꯗꯤ ꯌꯥꯔꯦ ꯆꯨꯍꯤꯡꯒꯤꯗꯤ ꯔꯦꯠꯇꯤ ꯃꯥ ꯈꯪꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯅꯣꯏꯁꯨ ꯀꯔꯞꯁꯟ ꯇꯧꯔꯕꯅꯤ ꯁꯤꯁꯦ ꯃꯍꯥꯎ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯕ ꯀꯥꯡꯕꯨꯗ ꯁꯨꯝ ꯆꯠꯅꯤꯡꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯄꯥꯎ ꯇꯝꯃꯛꯀꯅꯦꯕꯀꯣ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯒꯤ ꯉꯁꯤ ꯑꯩꯅ ꯃꯇꯝ ꯃꯥꯡꯈꯩ ꯇꯧꯔꯒ ꯈꯔ ꯇꯧꯔꯛꯀꯅꯦꯅ ꯈꯜꯂꯒꯀꯣ ꯊꯨꯠ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛꯀ ꯊꯨꯠ ꯂꯥꯎꯋꯦ ꯍꯥꯏꯁꯤꯅꯤ ꯁꯛꯊꯨꯒꯤ ꯏꯍꯧꯅꯦ ꯑꯗꯨꯗꯤ ꯅꯃꯥꯒꯤ ꯀꯩꯅꯣꯒꯤ ꯏꯍꯧꯅꯤ ꯊꯨꯠ ꯂꯥꯎꯋꯦ ꯍꯥꯏꯁꯤꯅꯤ ꯑꯁꯤꯒꯨꯝꯕꯁꯦ ꯏꯍꯧꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯁꯨꯡ ꯍꯧꯗꯕꯅ ꯐꯩꯀꯣ ꯇꯥꯠ ꯄꯥꯠ ꯇꯧꯕ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯕ ꯃꯤ ꯌꯥꯝ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗꯨꯃ ꯅꯝꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯔꯒ ꯏꯍꯧꯗꯨ ꯁꯨꯡꯍꯧ ꯍꯧꯗꯅ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯏꯪꯊꯔ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯣ MLA ꯃꯤꯅꯤꯁꯇꯔ ꯁꯤꯡꯒꯤ ꯃꯌꯨꯝ ꯀꯣ ꯀꯩꯅꯣꯅꯦ ꯅꯪꯀꯦꯜ ꯅꯪꯒꯤ ꯄꯥꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯀꯥꯔꯟ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯃꯥꯡꯈ꯭ꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯏꯕꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯑꯩ ꯅꯍꯥꯟ ꯍꯥꯏꯌꯦꯕ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯒꯤ ꯌꯨꯝꯁꯤꯡꯁꯦ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯍꯥꯏ ꯑꯗꯨ ꯇꯧꯕꯗꯤ ꯇꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯗ꯭ꯔꯃꯥ ꯃꯥꯟꯕ ꯄꯣꯠ ꯈꯔ ꯑꯗꯨꯝ ꯎꯕ ꯉꯁꯤꯁꯨ ꯑꯗꯨꯝ ꯎꯏ ꯄꯣꯠ ꯑꯩꯁꯨ ꯑꯗꯨꯝ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯁꯤ ꯁꯖꯦꯁꯟꯁꯦ ꯑꯩꯅ ꯄꯤꯕꯅꯤ ꯅꯍꯥꯟꯗꯩ ꯑꯩꯅ ꯂꯥꯎꯕꯅꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯕ ꯃꯣꯏꯒꯤ ꯐꯥꯏꯅꯦꯜ ꯔꯤꯖꯜ ꯑꯃ ꯀꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯎꯔꯤ ꯑꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯩꯅ ꯍꯣꯝ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ
ꯀꯩꯅꯣꯗꯤ ꯐꯥꯎꯖꯤꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯅ ꯇꯧꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦꯅ ꯍꯥꯏꯕ ꯂꯩꯊꯣꯛꯅꯕ ꯌꯥꯎꯏ ꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯩꯅ ꯁꯦꯛꯃꯥꯏꯗꯩꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯔꯦꯅ ꯃꯣꯏ ꯕꯤ ꯖꯦ ꯄꯤ ꯆꯞꯄꯅ ꯃꯥꯟꯅꯈꯤꯕ ꯃꯅꯨꯡꯗ ꯑꯗꯩ ꯕꯤ ꯖꯦ ꯄꯤꯁꯤꯅ ꯁꯧꯒꯠꯄ ꯀꯥꯡꯕꯨ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯑꯦꯕ ꯁꯤ ꯑꯦꯁ ꯑꯣꯗꯅꯤꯀꯣ ꯉꯁꯤꯗꯤ ꯑꯇꯥ ꯑꯐꯣꯛꯅꯈ꯭ꯔꯕꯅꯤ ꯀꯣ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯅꯔꯦ ꯀꯣ ꯑꯗꯨꯃꯛꯇꯤ ꯑꯩꯗꯤ ꯀꯥꯞꯄꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯀꯥꯞꯄꯛꯇꯦ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯍꯪꯕꯅꯤ ꯊꯣꯛꯂꯛꯑꯒ ꯅꯋꯥ ꯂꯧꯗꯦ ꯅꯣꯏ ꯅꯋꯥ ꯂꯧꯗꯦꯅ ꯆꯠꯈꯤꯕ ꯑꯗꯨꯒ ꯃꯩ ꯍꯧꯔ ꯆꯠꯈꯤꯕꯗꯨꯅ ꯑꯁꯥ ꯌꯧꯔꯀꯥꯟꯗ ꯃꯩꯗꯤ ꯃꯨꯠꯈꯤꯕꯅꯤ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯃꯩ ꯍꯧꯔ ꯆꯠꯈꯤꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯅꯦꯅ ꯆꯠꯈ꯭ꯔꯒ ꯃꯁꯥ ꯂꯩꯇꯦꯅ ꯍꯜꯂꯛꯑꯦ ꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯔꯘꯨꯃꯅꯤꯒꯤꯗ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯃꯩ ꯊꯥꯅꯦꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯃꯩ ꯊꯥꯕꯂꯥꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯒ ꯍꯜꯂꯛꯑꯦ ꯌꯥꯝ ꯄꯤꯁꯐꯨꯜꯂꯤ ꯍꯜꯂꯛꯑꯦ ꯑꯗꯨ ꯈꯦꯝꯆꯥꯟꯒꯤꯗꯁꯨ ꯆꯪꯈꯤꯕꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯃꯥꯒꯤꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤꯡꯁꯤ ꯂꯥꯏꯚ ꯊꯥꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯅꯕ ꯏꯍꯧ ꯇꯥꯔꯦ ꯂꯥꯏꯚ ꯊꯥꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯚꯤꯌꯔ ꯌꯥꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯒꯤ ꯁꯣꯝꯗ ꯏꯍꯧ ꯌꯥꯎꯗꯕꯁꯤꯡꯁꯤꯅ ꯂꯥꯏꯚꯇ ꯀꯔꯤ ꯊꯥꯒꯠꯂꯛꯏꯒꯦꯁꯤꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯑꯩꯒꯤ ꯂꯥꯏꯚꯐꯥꯎ ꯌꯦꯡꯕꯤꯗꯕ ꯂꯩꯔꯤꯁꯤꯅꯦ ꯃꯔꯝꯗꯤ ꯑꯁꯣꯝꯗ ꯀꯩ ꯄꯥꯎ ꯂꯩꯒꯦꯅ ꯑꯗꯨꯒ ꯑꯁꯤꯕ ꯇꯔꯨꯛꯁꯨ ꯁꯤꯗ꯭ꯔꯤ ꯑꯁꯤꯕ ꯇꯔꯨꯛ ꯁꯤꯔꯦꯅ ꯑꯩꯈꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯦꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤꯗꯨ ꯁꯤꯗ꯭ꯔꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯁꯟꯗꯣꯔꯛꯄ ꯌꯥꯎꯔ ꯃꯥꯜꯂꯦ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯆꯠꯂ ꯃꯥꯜꯂꯦ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯔꯣꯏꯕ ꯑꯃ ꯅꯥꯈꯩ ꯑꯃ ꯁꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯦꯛ ꯏꯍꯧ ꯍꯧꯔꯦꯗꯅ ꯍꯦꯛꯇ ꯑꯔꯥꯡ ꯇꯨꯔꯥꯡꯕ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯑꯒ ꯍꯦꯛꯇ ꯄꯨꯡ ꯄꯥꯡ ꯇꯧꯗꯣꯏꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯤꯡꯒꯜ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯑꯝꯇ ꯀꯥꯞꯇꯦ ꯉꯁꯤ ꯑꯉꯛꯄ ꯏꯍꯧꯁꯦ ꯉꯁꯤꯒꯤ ꯏꯍꯧꯁꯦ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯁꯤꯡꯒꯜ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯑꯝꯇ ꯀꯥꯞꯇꯦꯕꯀꯣ ꯑꯩꯅ ꯀꯥꯞꯀꯅꯤ ꯈꯜꯂꯒ ꯀꯥꯞꯇꯦ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯁꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯆꯠꯇꯦ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯇꯧꯗꯦ ꯑꯗꯨꯅ ꯑꯩ ꯊꯥꯖꯗꯦ ꯍꯥꯏꯁꯤꯅꯤ ꯀꯣ ꯃꯇꯝꯗ ꯃꯥꯡꯉ ꯇꯣꯛꯏ ꯂꯣꯏ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯇꯧꯁꯟꯅꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯇꯧꯁꯟꯅꯔꯕ ꯃꯥꯜꯂꯦ ꯃꯤꯁꯤꯡꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯗ ꯐꯟ ꯆꯣꯡꯁꯤꯟꯕ ꯂꯤꯗꯔ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏ ꯂꯤꯗꯔ ꯑꯃꯈꯛ ꯃꯊꯧ ꯇꯥꯏꯌꯦꯕ ꯂꯤꯗꯔ ꯑꯃꯈꯛ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯕꯨ ꯆꯨꯝꯅ ꯍꯧꯕ ꯉꯝꯒꯗꯕ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯌꯨ ꯂꯩꯈꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄ꯭ꯔꯦꯁꯔ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯒꯗꯕꯅꯦꯕꯀꯣ ꯅꯣꯏꯒꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯅꯣꯏ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯅꯤ ꯉꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯍꯔꯥꯎꯅꯕꯅꯤ ꯃꯔꯝꯗꯤ ꯃꯤꯅ ꯊꯨꯒꯥꯏꯔꯤꯗꯣ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯃꯗꯪ ꯀꯛ ꯂꯥꯛꯑꯒ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯕꯤꯔꯤꯃꯤ ꯄꯩꯁꯥ ꯃꯌꯣꯝ ꯕꯗꯟ ꯄꯤꯁꯜꯂꯤꯅꯤ ꯑꯗꯨꯒ ꯄꯩꯁా ꯄꯤꯁꯟꯕ ꯃꯌꯥꯝꯗꯨꯅ ꯄꯩꯁꯥꯗꯨꯅ ꯇꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯗꯨꯝ ꯍꯥꯏꯅꯕꯩ ꯅꯣꯏ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯀꯌꯥꯝ ꯄꯥꯟꯒꯦ ꯄꯪꯊꯔꯕ ꯆꯥꯝꯃꯉꯥ ꯆꯞꯄꯤꯗ ꯄꯪꯊꯔꯕ ꯀꯥꯟꯗ ꯇꯧꯔꯛꯏ ꯃꯌꯥꯝꯗꯣ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯁꯨ ꯂꯥꯏꯚ ꯊꯥꯕ ꯏꯀꯥꯏꯖꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯛꯑꯕꯅꯤ나 ꯆꯥꯝꯃꯉꯥ ꯆꯞꯄꯤꯗ ꯅꯣꯏ ꯀꯦꯜꯂꯦꯅꯦ ꯀꯥꯏꯅ ꯍꯥꯏꯅꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩ ꯏꯀꯥꯏꯖꯩꯑꯕ ꯑꯩ ꯃꯨꯊꯠꯂꯤꯗꯣ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯑꯩꯅ ꯂꯥꯏꯚ ꯃꯨꯊꯠꯄꯩ ꯃꯔꯝ ꯈꯣꯟ ꯐꯖꯗꯕ ꯌꯥꯎꯔꯛꯄ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯁꯨꯝ ꯍꯨꯟꯅꯔꯛꯄ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯋꯥꯈꯜ ꯃꯥꯟꯅꯔꯛꯇꯕꯗꯣ ꯀꯨꯀꯤꯁꯤꯡꯅ ꯇꯥꯔꯒ ꯐꯖꯔꯛꯇꯕꯗꯒꯤ ꯑꯩꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯂꯥꯏꯚꯇꯣ ꯑꯌꯥꯝꯕꯅ ꯃꯨꯊꯠꯇꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯂꯥꯏꯚ ꯃꯨꯊꯠꯂꯛꯏꯗꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩ ꯃꯤꯕꯨꯗꯤ ꯌꯥꯝ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯔꯁꯦꯟꯇꯦꯖ 11 ꯈꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕꯗꯨꯝ ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯂꯒ ꯀꯔꯣꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯚꯤꯖꯟꯁꯤꯗ ꯑꯩꯒꯤ ꯃꯤꯠꯁꯤ ꯎꯏꯁꯜꯂ ꯌꯦꯡꯀꯥꯟꯁꯤꯗ ꯍꯟꯗꯛꯀꯤ ꯏꯍꯧꯁꯦ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯅꯤ ꯍꯦꯟꯅ ꯋꯥꯔꯛꯈꯤꯅꯤ ꯑꯗꯣ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯅꯥꯕꯁꯤ ꯍꯦꯟꯁꯨ ꯍꯦꯟꯖꯤꯟꯗꯕꯤ ꯑꯗꯨꯒ ꯐꯁꯨ ꯐꯒꯠꯂꯛꯇꯕꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤ ꯈꯔ ꯂꯩꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯁꯤꯗꯤ ꯁꯤꯔꯗꯕ ꯃꯅꯤꯄꯨꯔꯁꯤ ꯁꯤꯔꯒꯨꯝꯕꯅꯦꯕꯀꯣ ꯁꯤꯔꯗꯧꯕ ꯑꯗꯨꯒ ꯉꯁꯥꯏ ꯃꯩꯇꯩꯁꯤ ꯁꯤꯗꯤ ꯁꯤꯔꯗꯧꯅꯦꯕꯀꯣ ꯑꯗꯨꯗ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯔꯦ ꯀꯨꯀꯤꯒꯤꯗꯤ ꯍꯦꯛꯇ ꯐꯣꯏꯗꯠꯅꯕꯤ ꯀꯨꯀꯤꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯕꯁꯤꯃ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯑꯃ ꯍꯦꯛꯇ ꯌꯥꯎꯔꯛꯑꯦꯕ ꯈꯦꯠꯅꯔꯤꯁꯦ ꯀꯨꯀꯤꯒꯤꯗꯤ ꯇꯧꯁꯦ ꯊꯨꯒꯥꯏꯔꯁꯦ ꯑꯗ ꯗꯪ ꯑꯗꯨ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯑꯈꯥꯝꯕ ꯑꯃ ꯂꯥꯛꯀꯅꯦꯕ ꯍꯦꯛꯇ ꯉꯥꯏꯈꯣ ꯑꯗꯨ ꯇꯧꯔꯣꯏꯅꯣ ꯑꯗꯨ ꯌꯥꯗꯦ ꯑꯗꯣ ꯃꯇꯝ ꯈꯛꯇꯅ ꯃꯣꯏ ꯑꯍꯥꯟꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯃꯒ ꯇꯧꯔꯁꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯩꯀꯩ ꯇꯧꯁꯤꯒꯦ ꯃꯤꯇꯤꯡ ꯇꯧꯁꯤꯒꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯌꯥꯅꯗ꯭ꯔꯦ
ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗ ꯀꯔꯤꯃꯨꯛ ꯍꯥꯏꯔꯦ ꯀꯣꯀꯣꯃꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯀꯛꯇꯅ ꯏꯟꯗꯤꯐꯤꯅꯤꯠ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯑꯃꯨꯛ ꯇꯧꯔꯁꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞ 18ꯗꯨꯒ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤ ꯂꯣꯏꯅ ꯃꯅꯤꯄꯨꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤ ꯆꯟꯗ꯭ꯔꯁꯨ ꯃꯐꯝꯗ ꯑꯩꯈꯣꯏ ꯇꯧꯁꯤ ꯑꯩꯈꯣꯏꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯗꯨꯒ ꯀꯩ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯁꯦ ꯂꯣꯏꯅ ꯌꯥꯊꯣꯛꯑꯁꯤ ꯀꯥꯏꯅ ꯉꯁꯥꯏ ꯃꯣꯏ ꯋꯥꯔꯦꯞꯁꯤꯡꯗꯣ ꯑꯩ ꯂꯥꯏꯐꯇꯨ ꯃꯨꯊꯠꯇꯕꯅꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯖꯁꯃꯦꯟ ꯑꯃ ꯄꯤꯔꯁꯅꯨꯅ ꯑꯗꯨ ꯑꯀꯣꯟꯕꯒꯤ ꯃꯣꯏꯒꯤ ꯋꯥꯔꯦꯞꯁꯤꯡꯗꯨ ꯃꯊꯪ ꯂꯥꯎꯔꯛꯄꯗꯅꯦꯕ ꯀꯣꯀꯣꯃꯤꯅ ꯅꯋꯥ ꯂꯧꯗꯦ ꯑꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯀꯅꯤꯅ ꯑꯗꯣ ꯍꯧꯒꯠꯂ ꯆꯠꯅꯈꯤꯕꯅꯦꯕꯀꯣ ꯑꯩꯁꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯌꯧꯔꯒ ꯑꯗꯨꯝ ꯃꯣꯏ ꯃꯩ ꯍꯧꯔ ꯆꯠꯈꯤꯕꯗꯣ ꯁ꯭ꯋꯥꯏꯗ ꯃꯩꯗꯣ ꯃꯨꯠꯈꯤꯕꯅꯤꯗ ꯐꯨꯠꯂ ꯃꯨꯠꯈꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧ ꯃꯨꯠꯈꯤꯕꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯍꯪꯉꯦ ꯍꯜꯂꯛꯄ ꯀꯥꯡꯕꯨꯗ ꯑꯗꯨ ꯃꯣꯏ ꯑꯗꯨꯝ ꯌꯥꯝ ꯁꯥꯎꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟ ꯃꯣꯏ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯀꯥꯟꯅꯗꯦ ꯆꯥꯛꯁꯨ ꯂꯥꯝꯕꯗ ꯂꯣꯏꯔꯕ ꯑꯩꯁꯦꯀꯣ ꯕꯦꯇ꯭ꯔꯤ ꯉꯪꯉꯛꯑꯦꯀꯣ ꯒꯨꯡ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯑꯩ ꯉꯥꯛꯇꯪ ꯊꯥꯒꯦ ꯃꯌꯥꯝ ꯑꯔꯨꯕ ꯋꯥ ꯈꯟꯅꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯁꯤ ꯇꯧꯔꯔꯣꯏꯗꯕꯅꯤꯅ ꯏꯍꯧꯁꯤ ꯀꯟꯅ ꯍꯧꯔꯔꯣꯏꯗꯕꯅꯤꯅ ꯑꯩ ꯍꯧꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯄ ꯇꯥꯔꯒꯗꯤ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯔꯔꯣꯏ ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯈꯔ ꯇꯨꯛꯇꯥꯛ ꯈꯔ ꯀꯥꯞꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯀꯥꯞꯄ ꯀꯥꯡꯕꯨꯗꯤ ꯈꯔ ꯐꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯖꯨꯟ 18 ꯁꯥꯊꯤꯕ ꯏꯍꯧ ꯑꯃ ꯍꯧꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯪꯒꯤ ꯋꯥꯔꯤꯅꯤ ꯗ꯭ꯔꯤꯝꯒꯤ ꯋꯥꯔꯤꯅꯤ ꯗꯤꯁ ꯏꯁ ꯗ ꯃꯦꯇꯔ ꯑꯣꯐ ꯗ꯭ꯔꯤꯝꯒꯤ ꯋꯥꯔꯤ ꯗ꯭ꯔꯤꯝ ꯑꯁꯤꯗꯤ ꯑꯁꯦꯡꯕꯗ ꯑꯣꯏꯊꯣꯛꯇꯦꯗꯅ ꯑꯗꯨꯅ ꯃꯪꯒꯤ ꯋꯥꯔꯤꯅꯤ ꯊꯥꯖꯗꯦ ꯀꯣ ꯒꯃꯦꯟꯒꯤꯗꯤ ꯏꯍꯧ ꯍꯧꯗꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯁꯤ ꯃꯊꯪ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯅꯤ ꯋꯥꯒꯗꯕ ꯄꯣꯠꯀꯤ ꯃꯃꯜꯁꯤ ꯀꯌꯥ ꯄꯤꯍꯧꯒꯦꯕꯨ ꯍꯋꯥꯏ ꯃꯨꯁꯣꯔꯤꯁꯤ 140 ꯄꯤꯔꯦꯕ ꯃꯔꯤ ꯇꯔꯨꯛ 150 ꯄꯤꯔꯦꯕꯀோ ꯑꯗꯨꯅ 120 ꯄꯤꯕ ꯍꯋꯥꯏ ꯃꯨꯁꯣꯔꯤꯅ 150 ꯄꯤꯔꯛ ꯇꯥꯔꯗꯤ ꯂꯣꯏꯔꯕꯅꯤ ꯑꯂꯨ ꯀꯌꯥ ꯄꯤꯒꯦ ꯇꯤꯜꯍꯧ ꯀꯌꯥ ꯄꯤꯒꯦ ꯁꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯃꯌꯥꯡꯁꯤꯡꯁꯤꯅ ꯈ꯭ꯋꯥꯏꯗ ꯄꯣꯠ ꯃꯃꯜꯁꯤ ꯍꯧꯖꯤꯛ ꯍꯦꯟꯒꯠꯇ꯭ꯔꯤꯕ ꯄꯦꯇ꯭ꯔꯣꯜ ꯃꯃꯜꯁꯤ ꯑꯃꯗꯤ ꯍꯦꯟꯒꯠꯇ꯭ꯔꯤ ꯀꯣ ꯑꯗꯨꯅ ꯈꯪꯗꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯃꯩꯇꯩꯁꯤ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯃꯁꯤꯒ ꯂꯥꯎꯅ ꯈꯣꯡꯅꯩ ꯃꯌꯥꯝ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯁ ꯎꯆꯤ ꯋꯥꯔꯦꯞ ꯀꯧꯏꯀꯣ ꯗꯦꯠ ꯏꯁ ꯀꯣꯜ ꯗ ꯗꯤꯚꯤꯖꯟ ꯑꯣꯐ ꯔꯦꯠꯁ ꯀꯣ ꯎꯆꯤ ꯋꯥꯔꯦꯞ ꯀꯧꯏ ꯃꯗꯨ ꯑꯇꯩ ꯅꯠꯇꯦ ꯎꯆꯤ ꯋꯥꯔꯦꯞ ꯀꯧꯏ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯅꯍꯧꯋꯤ ꯅꯣꯏ ꯏꯍꯧ ꯍꯧꯔꯣꯏꯗꯧꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏ ꯉꯥꯏꯍꯥꯛꯇꯪ ꯃꯤꯇꯤꯡ ꯇꯧꯒꯗ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏ ꯏꯍꯧ ꯍꯧꯔꯣꯏꯗꯧꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏ ꯃꯌꯥꯝ ꯇꯧꯔꯤꯅꯣ ꯁꯤꯟꯊꯥ ꯂꯦꯞꯄꯛꯏꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯁꯤ ꯀꯔꯤꯅꯣ ꯀꯥꯏꯅ ꯉꯁꯥꯏ ꯑꯗꯨꯝ ꯁꯥꯎꯅꯔꯦꯕꯀꯣ ꯑꯁ ꯃꯩ ꯍꯧꯕꯁꯨ ꯌꯥꯎꯏꯀꯣ ꯃꯆꯤꯟꯒ ꯊꯤꯅ ꯇꯧꯕꯁꯨ ꯌꯥꯎꯏ ꯃꯗꯨꯅ ꯑꯩꯒꯤ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅ ꯁꯨꯃꯥꯏꯅ ꯏꯪꯒꯥꯏꯅꯕ ꯍꯥꯏꯕꯁꯤ ꯐꯖꯕ ꯑꯐꯪ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯃꯨꯊꯠꯂꯒꯦ ꯍꯥꯏꯗꯅ ꯑꯩ ꯊꯑꯣꯏꯅ ꯃꯨꯊꯠꯂꯦꯕꯀꯣ ꯑꯩꯒꯤ ꯃꯨꯊꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯨꯝ ꯍꯨꯟꯅꯔꯛꯄ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯨꯝ ꯌꯥꯠꯁꯟꯅꯗꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯁꯨꯔ ꯅꯩꯁꯜꯂꯒ ꯅꯨꯃꯤꯠ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃ ꯊꯨꯡꯉꯔꯦ ꯀꯔꯐ꯭ꯌꯨꯁꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯂꯥꯎꯔꯤꯗ ꯑꯁꯦꯡꯕ ꯀꯔꯐ꯭ꯌꯨ ꯑꯣꯏꯔꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤ ꯀꯔꯐ꯭ꯌꯨꯁꯤ ꯍꯌꯦꯡꯁꯦ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯈꯔ ꯆꯠꯅꯗꯧ ꯃꯥꯜꯂꯤ ꯍꯌꯦꯡꯗꯤ ꯏꯪꯊꯔꯅꯤ ꯇꯨꯃꯤꯟ ꯂꯩꯔꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯅꯤ ꯃꯣꯏ 6ꯃꯛꯁꯦ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁꯁꯦ ꯐꯪꯕ꯭ꯔꯥ ꯍꯪꯉꯅꯤ ꯑꯗꯣ ꯑꯩꯈꯣই ꯏꯕꯤꯗꯦꯟꯁꯇꯨ ꯊꯥꯒꯠꯄ ꯌꯥꯗꯕꯒꯤ ꯏꯔꯥꯡ ꯌꯥꯍꯧꯅꯦꯅ ꯊꯥꯒꯠꯇꯕꯅꯤ ꯑꯃ ꯍꯥꯏꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯡꯗꯅ ꯑꯃꯨꯛ ꯃꯣꯏꯁꯤ ꯍꯤꯡꯉꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯉꯔꯥꯡꯗꯤ ꯃꯣꯏ ꯃꯃꯤꯠꯃꯛꯅ ꯎꯔꯕꯅꯤ ꯃꯃꯤꯠ ꯆꯣꯡꯊꯣꯛꯏꯒ ꯍꯥꯏꯔꯦ ꯐꯣꯇꯣꯗꯤ ꯚꯤꯗꯤꯑꯣꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯗꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤ ꯑꯩꯁꯨ ꯄꯥꯎꯃꯤꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯁꯤ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ 6ꯁꯤ ꯁꯤꯜꯆꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯆꯞ ꯆꯥꯕ ꯑꯩ ꯈꯪꯗ꯭ꯔꯦꯕꯀꯣ ꯈꯔ ꯑꯃꯅ ꯍꯥꯏ ꯁꯤꯔꯦ ꯍꯥꯏ ꯈꯔ ꯑꯃꯅ ꯍꯤꯡꯉꯤ ꯍꯥꯏ ꯑꯗꯨꯕꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯦꯕ ꯉꯁꯤ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯑꯥꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯖꯤꯔꯤꯔꯣꯝꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯁꯤꯔꯦ ꯁꯤꯅ ꯐꯪꯉꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏ 6ꯃꯛ ꯁꯤꯅ ꯐꯪꯉꯦ ꯍꯥꯏꯕꯅꯤ ꯈꯔ ꯑꯃꯅ ꯍꯥꯏꯔꯤꯅꯦ ꯃꯗꯨ ꯁꯤꯗꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯦ ꯀꯥꯎꯟꯇꯔ ꯑꯃꯨꯛ ꯇꯧꯔꯛꯏꯅꯦ ꯀꯔꯤꯅꯣ ꯄꯣꯠꯁꯤ ꯀꯩꯅꯣꯝꯃ ꯁꯝꯊꯤꯡ ꯏꯁ ꯍꯦꯄꯅꯤꯡ ꯍꯤꯗꯤꯌꯔ ꯀꯩꯅꯣꯝ ꯈꯔꯗꯤ ꯁꯥꯟꯅꯔꯤꯕ ꯃꯤ ꯈꯔꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯁꯥꯟꯅꯔꯤꯕꯀꯣ ꯃꯔꯛꯁꯤꯗ ꯑꯗꯨ ꯀꯔꯤꯅꯣ ꯗ꯭ꯔꯃꯥ ꯋꯥꯠ ꯀꯥꯏꯟ ꯑꯣꯐ ꯗ꯭ꯔꯃꯥ ꯗꯦꯠ ꯏꯁ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯂꯤꯡꯖꯦꯜ ꯑꯁꯨꯛ ꯌꯥꯝ ꯃꯥꯟꯅꯗꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩ ꯌꯥꯎꯔꯨꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯔꯁꯅꯨ ꯑꯩꯈꯣই ꯁꯤꯗꯅꯕ ꯍꯣꯠꯅꯔꯁꯤ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯁꯤꯗꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯁꯤ ꯁꯤꯗꯅꯕ ꯍꯣꯠꯅꯕ
ꯑꯩꯈꯣꯏ ꯏꯁꯥ ꯁꯤꯗꯅꯕ ꯍꯣꯠꯅꯕ ꯀꯣ ꯂꯥꯟꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯂꯥꯟ ꯑꯗꯨꯝ ꯀꯥꯞꯆꯔꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯣꯡꯃ ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯨꯔꯒ ꯄꯪꯍꯤꯡꯒ ꯄꯪꯆꯥ ꯆꯥꯔ ꯄꯪꯂꯩ ꯂꯩꯕ ꯑꯗꯨꯝ ꯅꯠꯇ꯭ꯔ ꯂꯝꯖꯤꯡꯕ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯣ ꯉꯁꯤꯒꯤ ꯑꯩ ꯃꯤꯇꯤꯡꯗꯨ ꯌꯥꯎꯔꯨꯕꯗ ꯑꯩꯁꯤ ꯋꯥꯈꯜꯁꯦ ꯈꯪꯍꯟꯍꯟꯗꯒꯦꯕ ꯁꯨꯛ ꯌꯥꯝꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯇꯧꯖꯦꯕ ꯊꯕꯛꯁꯤꯃ ꯃꯥꯏꯄꯨꯅꯅ ꯊꯕꯛꯁꯦ ꯑꯣꯟꯁꯤꯟꯗꯅ ꯋꯥꯗꯣ ꯊꯩꯗꯣꯛꯅꯕꯗ ꯍꯣꯠꯅ ꯂꯩꯕ ꯊꯩꯗꯣꯛꯅꯕꯗ ꯍꯣꯠꯅ ꯂꯩꯕ ꯑꯗꯨꯒꯤ ꯌꯥꯅꯔꯛꯇꯕꯗꯩꯅꯦꯕ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯊꯨꯞꯆꯟꯈ꯭ꯔꯤꯁꯦ ꯉꯁꯤ ꯂꯣꯏꯁꯜꯂꯤꯁꯦ ꯌꯥꯅꯔꯛꯇꯕꯗꯩꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯞ ꯂꯥꯛꯄꯤꯕ ꯀꯣ ꯑꯩ ꯃꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯤ 5 6 ꯃꯩ ꯑꯃꯅꯤ ꯈꯛꯇ ꯌꯦꯡꯉꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯑꯩꯁꯦ ꯈ꯭ꯋꯥꯏ ꯃꯅꯤ ꯀꯩꯊꯦꯜꯗꯅ ꯑꯩꯁꯦ ꯌꯥꯝꯅ ꯁꯛꯆꯨ ꯊꯣꯛꯇ꯭ꯔꯥ ꯁꯤ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯌꯦꯛꯇꯦꯗ ꯁꯦꯡꯗꯦ ꯇꯧꯔꯦ ꯊꯤꯕꯖꯥꯠꯅꯤ ꯑꯩꯁꯦꯀꯣ ꯈꯨꯊꯤ ꯑꯃꯅꯤꯅꯦ ꯑꯩꯁꯦ ꯁꯨꯝ ꯌꯦꯡꯉꯤꯅꯦꯀꯣ ꯑꯩꯁꯦ ꯀꯌꯥꯝ ꯐꯖ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯒꯤ ꯁꯛꯁꯤ ꯀꯌꯥꯝ ꯐꯖꯩꯒꯅ ꯍꯥꯏꯕꯗꯣ ꯑꯗ ꯉꯁꯥꯏꯒꯤ ꯏꯕꯨꯡꯉꯣꯅ ꯉꯥꯔꯤꯒꯤ ꯄꯔꯦꯡ ꯑꯆꯨꯝꯕ ꯐꯧ ꯁꯪꯕꯥꯏ ꯑꯆꯣꯟꯕ ꯋꯥꯔꯛꯀꯤ ꯇꯌꯥꯜ ꯑꯉꯥꯡꯕꯨꯡ ꯐꯖꯩ ꯍꯥꯏꯔ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩ ꯀꯦꯜ ꯐꯥꯒꯤꯁꯨ ꯈꯔ ꯇꯧꯒꯦꯀꯣ ꯅꯣꯗ ꯑꯩ ꯂꯣꯏꯁꯤꯜꯂꯕꯅꯤ ꯂꯥꯁ ꯃꯤꯅꯤꯠꯅꯤ ꯂꯩꯅꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯕꯦꯇ꯭ꯔꯤ ꯇꯠꯇꯣꯔꯦ ꯑꯗꯨꯅ ꯅꯪꯅ ꯉꯁꯥꯏ ꯑꯩ ꯐꯖꯩ ꯍꯥꯏꯕꯗꯣ ꯄꯣꯁ ꯇꯥꯏ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯇꯥꯔꯝꯃꯔꯣꯏꯅꯦ ꯈꯥꯎꯁꯤꯃꯒ ꯑꯉꯥꯎ ꯃꯥꯜꯂꯝꯃꯅꯤ ꯀꯣ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩ ꯃꯈꯥꯗ ꯉꯥꯛꯇꯪ ꯀꯨꯝꯊꯔꯨꯒꯦ ꯇꯧꯕꯅꯤꯗ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯗꯕꯦꯛ ꯃꯥꯒꯤ ꯃꯥꯅ ꯀꯩꯀꯩ ꯁꯣꯏꯒꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨ ꯐꯨꯇꯦꯖꯇꯣ ꯑꯝꯇꯪ ꯌꯦꯡꯒꯦ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯒꯠꯄ ꯌꯥꯔꯒꯗꯤ ꯑꯩ ꯊꯥꯒꯠꯂꯛꯀꯦ ꯃꯥꯒꯤ ꯁ꯭ꯇꯦꯖ 2 ꯅꯝꯃꯅꯤ ꯂꯝꯖꯤꯡꯕ ꯃꯩꯇꯩ ꯃꯆꯨꯝ ꯊꯛꯄ ꯃꯌꯥꯝꯁꯤꯡꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯌꯦꯁ ꯔꯥꯏꯠ ꯌꯨ ꯑꯥꯔ ꯑꯦബ്ꯁꯣꯂꯨꯠꯂꯤ ꯔꯥꯏꯠ ꯃꯆꯨꯝ ꯊꯛꯄ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯑꯗꯨꯝ ꯆꯪꯉꯦ ꯑꯩ ꯈꯪꯉꯦ ꯃꯣꯏ ꯀꯥꯡꯕꯨꯁꯨ ꯂꯥꯛꯑꯗꯤ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯈꯜꯂꯦ ꯈꯣꯟꯖꯦꯜꯁꯦ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯐꯦꯃꯤꯂꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤꯇꯤ ꯂꯩꯕ ꯈꯣꯟꯖꯦꯜ ꯑꯩꯅ ꯈꯪ ꯃꯥꯏ ꯈꯣꯟꯖꯦꯜꯅ ꯁꯨꯛ ꯇꯧꯏ ꯃꯥꯏ ꯈꯣꯟꯖꯦꯜꯅ ꯀꯩ ꯇꯧꯏ ꯀꯩꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯅꯨꯡꯁꯥꯅ ꯀꯃꯥꯏꯅ ꯌꯥꯝꯃꯩꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯑꯣꯋꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯣꯔꯣꯛꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯀ꯭ꯋꯥꯛꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯀ꯭ꯋꯥꯛ ꯑꯩ ꯐꯥꯒꯤ ꯈꯔ ꯇꯧꯒꯦꯀꯣ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯕꯤꯠ ꯈꯔ ꯂꯩꯅꯕ ꯑꯗꯒꯤ ꯍꯧꯗꯣꯡꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯀ꯭ꯌꯥꯎ ꯑꯗꯒꯤ ꯎꯆꯤꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯑꯗꯒꯤ ꯍꯨꯏꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯋꯧ ꯁꯤꯒꯨꯝꯕ ꯍꯨꯏ ꯃꯌꯥꯝ ꯂꯩꯔꯦꯕ ꯃꯅꯤꯄꯨꯔꯗ ꯍꯨꯏ ꯌꯥꯝ ꯂꯩꯔꯦꯕ ꯍꯨꯏ ꯃꯌꯥꯝꯗꯨꯅꯅꯦꯕ ꯉꯁꯤ ꯈꯣꯡꯉꯤ ꯃꯌꯥꯝꯗꯣ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯦ ꯉꯁꯤꯁꯦ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯦ ꯃꯤꯅ ꯑꯣꯟꯕ ꯍꯨꯏ ꯃꯄꯨꯅ ꯏꯟꯖꯜꯂꯒ ꯇꯧꯕ ꯍꯨꯏ ꯄꯩꯁꯥ ꯆꯥꯕ ꯍꯨꯏ ꯁꯤ ꯑꯣꯏꯗꯤ ꯐꯖꯔꯝꯃꯅꯤ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯦꯀꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯦ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯦ ꯍꯨꯏ ꯈꯣꯡꯉꯩꯈꯩ ꯀꯥꯟꯅꯔꯣꯏ ꯑꯗꯣ ꯍꯨꯏꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯑꯩꯅ ꯈꯪꯉꯦꯕ ꯃꯥꯒꯤ ꯍꯨꯏꯗꯨꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯇꯣꯝꯕꯩ ꯍꯨꯏꯗꯨꯅ ꯀꯃꯥꯏꯅ ꯈꯪꯉꯤ ꯇꯣꯝꯕꯩ ꯄꯥꯔꯇꯤꯒꯤ ꯍꯨꯏꯗꯨꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯑꯗꯒꯤ ꯆꯥꯎꯕꯩ ꯄꯥꯔꯇꯤꯒꯤ ꯍꯨꯏꯗꯨꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤꯒꯁꯦ ꯉꯁꯥꯏꯒꯤ ꯑꯩ ꯍꯨꯏ ꯃꯈꯣꯟꯗꯨ ꯂꯣꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯃꯁꯛ ꯎꯗ꯭ꯔꯁꯨ ꯍꯨꯏꯒꯤ ꯃꯈꯣꯟꯗꯨꯗꯤ ꯑꯩ ꯈꯪꯉꯅꯦꯕꯀꯣ ꯃꯥꯏ ꯍꯨꯏꯗꯨꯅ ꯁꯨꯃꯥꯏꯅ ꯈꯣꯡꯉꯤ ꯃꯥꯏ ꯍꯨꯏꯗꯨꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯍꯨꯏ ꯌꯥꯝꯃꯟꯈ꯭ꯔꯦꯀꯣ ꯍꯨꯏ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯀꯣ ꯍꯨꯏꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯣꯟꯁꯤꯜꯂ ꯄꯪꯆꯤꯛ ꯆꯤꯛꯄ ꯃꯤꯉꯣꯟꯗꯗꯤ ꯆꯤꯛꯁꯨ ꯆꯤꯛꯇꯕ ꯃꯄꯨꯗꯗꯤ ꯑꯣꯟꯁꯤꯜꯂ ꯆꯤꯛꯄ ꯁꯣꯔꯤ ꯃꯄꯨꯗꯗꯤ ꯆꯤꯛꯑꯣꯏꯀꯣ ꯑꯗꯨꯒ ꯃꯄꯨ ꯅꯠꯇꯕꯗꯀꯣ ꯃꯄꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯨꯏꯁꯤꯡꯁꯦ ꯇꯨꯀꯠꯆꯩ ꯑꯣꯏꯕ ꯀꯣ ꯑꯗꯣ ꯆꯤꯛꯑꯣꯗꯅ ꯍꯥꯎꯒꯤ ꯍꯨꯏꯗꯁꯨ ꯆꯤꯛꯑꯣ ꯑꯇꯩ ꯆꯤꯛꯑꯣ ꯑꯗꯨꯒ ꯃꯩꯇꯩꯗꯨꯗ ꯑꯣꯟꯁꯤꯜ ꯆꯤꯛꯄ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯜ ꯆꯤꯛꯄ ꯃꯩꯇꯩ ꯍꯨꯏꯁꯤꯡꯁꯦ ꯆꯥꯗꯦ ꯈꯪꯉꯕ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯍꯨꯏ ꯈꯣꯡꯕ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯐꯥꯒꯤ ꯈꯔ ꯇꯧꯒꯦꯀꯣ ꯑꯩ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖ ꯈꯔ ꯁꯤꯖꯤꯟꯅꯒꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯏꯍꯧ ꯑꯃꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯦꯃꯦꯔꯥꯁꯨ ꯅꯝꯅꯤꯡꯗꯦ ꯌꯥꯎꯁꯨ ꯌꯥꯎꯅꯤꯡꯗꯦ ꯉꯁꯤꯗꯨꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯍꯧꯗꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣꯝꯗꯤ ꯂꯥꯛꯀꯅꯤ ꯈꯪꯉꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯁꯥꯟꯅꯕ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯤ ꯄꯨꯂꯞ ꯆꯠꯂꯒ ꯃꯥ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯄ꯭ꯔꯥꯏꯖꯁꯨ ꯌꯦꯟꯗ꯭ꯔꯦ ꯏꯔꯥꯡ ꯂꯩꯕꯗꯨꯗ ꯀꯣꯟꯅ ꯃꯣꯏ ꯑꯣꯖꯥꯗ ꯄꯤꯔꯛꯑꯒꯦ ꯃꯥ ꯁꯤꯜꯚꯔ ꯂꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯋꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯃ ꯑꯩ 2%ꯁꯤꯃ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯍꯣꯔꯦꯟ ꯑꯩ ꯑꯊꯦꯡꯕꯗ ꯇꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯅꯦꯠ ꯊꯤꯡꯗ꯭ꯔꯒꯗꯤ ꯌꯥꯝꯅꯤ ꯅꯦꯠ ꯊꯤꯡꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯦꯠ ꯊꯤꯡꯕꯅ ꯁꯣꯂꯨꯁꯟ ꯄꯣꯔꯛꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM
ꯅꯦꯠ ꯊꯤꯡꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯆꯤꯡꯅꯕꯗꯨꯅꯤ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯃꯁꯤ ꯀꯟꯅ ꯆꯤꯡꯅꯔꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯐꯠꯇ꯭ꯔꯕ ꯀꯣꯛꯁꯤꯗ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯄꯋꯥꯔ ꯑꯃꯐꯥꯎ ꯄꯤꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯂꯣꯏ ꯁꯦꯟꯇꯔꯅ ꯂꯣꯏ ꯄꯥꯏꯂꯦ ꯀꯨꯜꯗꯤꯞ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯃꯣꯏꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ DGP ꯍꯣꯏ CS ꯍꯣꯏꯅ ꯂꯣꯏ ꯄꯥꯏꯂꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯣꯝꯁꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯃꯣꯏ ꯄꯤꯗ꯭ꯔꯕꯅꯤꯅ ꯍꯣꯝꯁꯤꯁꯦ ꯗꯦꯜꯂꯤꯗꯔꯣꯝꯗꯒꯤ ꯇꯧꯔꯛꯄꯅꯤꯗꯣ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯇꯧꯕꯅꯤꯗꯣ ꯖꯤ ꯀꯥꯡꯕꯨꯅ ꯁꯧꯔꯛꯄꯅꯤꯗꯣ ꯖꯤꯅ ꯑꯗꯨꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯋꯥꯔ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯔꯝꯗꯧꯕꯅ ꯀꯟꯅ ꯆꯤꯡꯅꯔꯤ ꯅꯣꯔꯃꯦꯜ ꯒꯚꯔꯟꯃꯦꯟꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯁꯤఎꯝꯅ ꯉꯁꯤꯁꯤ ꯗꯦꯜꯂꯤꯗ ꯂꯩꯈꯤꯕ ꯑꯇꯩꯗ ꯂꯩꯈꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯁꯦꯅ ꯍꯥꯏꯈꯤꯕꯗꯤ ꯂꯩꯔꯦ ꯁꯤఎꯝꯅ ꯑꯗꯨꯁꯨ ꯐꯩ ꯏꯅꯤꯁꯤꯌꯦꯇꯤꯞ ꯂꯧꯔꯛꯏꯁꯨ ꯐꯩ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯇꯣꯔꯦꯅ ꯈꯟꯕꯗꯀꯣ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯑꯔꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯃꯁꯤ ꯃꯥꯅ ꯊꯨꯒꯥꯏꯔꯤꯕꯅꯤꯅ ꯅꯥꯀꯟꯗꯒꯤ ꯇꯛ ꯇꯧꯔꯛꯏꯃꯤꯅꯀꯣ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯏꯃꯤꯅ ꯅꯥꯀꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝ ꯆꯥꯕꯤ ꯈꯔ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯌꯥꯎꯍꯧꯔꯦꯕꯀꯣ ꯄꯩꯁꯥ ꯌꯥꯝ ꯆꯥꯕꯤ ꯑꯗꯨꯝ ꯌꯥꯎꯕꯤ ꯃꯇꯧꯗꯤ ꯃꯥꯟꯗꯕ ꯆꯠꯄꯒꯗꯤ ꯉꯝꯅ ꯆꯦꯟꯅꯤ ꯃꯌꯥꯏꯗꯅꯤ ꯃꯣꯏ ꯆꯦꯜꯂꯤꯗꯣ ꯑꯩ ꯃꯁꯛꯁꯤꯡ ꯌꯦꯡꯅꯤꯡꯗꯕꯅꯤ ꯑꯩꯕꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕ ꯅꯨꯄꯤ ꯌꯥꯎꯔꯤꯕꯀꯣ ꯊꯨꯅꯨꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯃꯣꯏꯗꯤ ꯃꯌꯨꯝꯗ ꯍꯔꯥꯎꯔꯝꯒꯅꯤꯀꯣ ꯃꯃꯥꯅ ꯄꯩꯁꯥꯗꯨ ꯃꯕꯣꯛꯇꯨꯅ ꯃꯃꯥꯗꯨꯅ ꯄꯩꯁꯥꯗꯨ ꯁꯨꯝ ꯄꯨꯁꯜꯂꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯇꯤꯛꯀꯠꯇꯅ ꯁꯨꯔꯤꯁꯦ ꯑꯩ